Incredible Story Manipur na ngasisu aigi nuksiraba viewersinggidamak 2022 da release tawkiba science fiction amadi horror da base tawba significant other gi movie puduna luxury movie asina fangkiba rating khara pallabada IMDb rating da 10 gi manung da 5.7 Prime Video da 10 gi manung da 5.7 Rotten Tomatoes da 74% like pikraba movie amani fare adudi bayam movie asigi samlapa wari amadi movie asida saktam langlibi kari amata pandabi movie romda oina mai onsilasi mayamna movie asi tadringai gi mamang channel asibu subscribe tawdriba yawragadi nuksibiduna channel asibu subscribe tawsanbirambasu kawbiganu Film asigi haurakpada jungle amada meteorite amabu tasilakliba asi ulami masidagi sin asi kat tawduna jungle aduda saji ama magi masina madu tektuna yamna wana karigumba pot amada yamna changaknani yengbagi mongda leiriba asi urami asumna saji aduna leiringai magi matungdagi karino khangdaba jiba amagi mari ama tingthoraktuna saji adubu adumak jesanduna hatokhirami asumna ulagliba asidagi haujikti aikhoina su karigumba ama khangba ngamlei ngasai meteorite ama tarakhiba adudagi mafam asida alien gi species kharabu lakle haiba asi masigi matungda root amadi henry kauba matai manau ani khak ngasai meteorite takhiba jungle adu tamna gari thoduna laami masidagi makhoi anina gari thoraklaba matungda lansana bagi damak hotel amada changlaklambi aduga hotel aduda thabak suna bagi damak leiramliba angang aduna makhoi anigi mafamda yamna ngakna yenglaba matungda asumna hairaklambi meteorite takhiba adu uhobra haiduna adubu root amadi henry makhoi anidi angang aduna hairakliba wafam aduda nokladuna asumna hairai ngasi phawbada aikhoigi malem pitribi asida meteorite amata tarakhiba leitri haiduna asumna lunch adu chaba loiraba matungda makhoi ani amuk jungle adu tamna gari adu thoduna laambi gari adu thoduna laklaba matungda jungle aduda makhongna amuk makhoi ani asi changlaklambi asumna jungle asigi manungda makhongna adum lakpa matamda root ki masada kanagumba amana makhoi gi matungda inarakpadawna karigumba amabu fawrambi adubu mana tungon thuktuna yengluba matamdadi mafam asida kanagumba amatabu leiramde aduga magi masadadi adumak kanagumba amana makhoina chatliba asi adumak inaduna munna yengduna leibagi saum adu masada adumak fawribani asumna adum makhoina lakbana numidangi matam jausilaklambi masidagi makhoina numidang adu leknabagi damak makhoina porakhiba ten adu khantoami aduga chanaba kharabu sinduna charaba matungda numidang adu ten manung aduda tumlambi adubu haujiksu rutti adumak tumba yadana leirambi maramdi rutna haujik karigumba amana yamna langna leibagi makhol asi mana tarambi masidagi masada karigumba khangningba amasu yamna fawrambi maram asidagi makhutta lem ama paiduna mapanda karibu leiribano haibadu yengnabagi damak rutna tholaklambi mana haujik tholokpa matamda jungle asigi manungda laplakna mangonda saji amana munna yengduna leiriba asi urambi aduga mangonda munna yengduna leiriba saji asisu machina ma yawramde matang asidagi aikhoina sukhangba ngamle adudi mafam asida uriba saji asi aikhoina film asigi haurakpada alien species amana attack tawkriba saji aduni asumna saji amadi root makhoi ani munna yengaduna leirambi asumna leiringai matam asida root ki lengjumda khut amana tap launa pairaklambi asumna hek khut amana pairakpa matamda root khangprek khangladuna kanano haiduna yenglakpa matamda henry oiduna leirambi henry oiramba asida root adu sor ama sangna hondoklaba matungda ngasai mana jungle asida ukriba saji adugi matangda hainabagi damak saji aduna leikhiba maikai adomda onthorokpa matamdadi saji adu mafam asida leiramdre haujikta mafam asida lehauba saji asina leiramdaba asida rutki masada angakpa amadi fawrambi adubu mana saji asi leiramdrabasu henry gi mafamda haihobana fagani haiduna henry gi mafamda mana mapanda thoglakliba asi mafam asida machina mayaudaba saji amana mangonda munna yengduna leiramba amadi arangba makhon kaya ama taba adudagi mafam asida thoglakkhibani haiduna thokkhriba thodu khudimak henry gi mafamda rutna loina tamlambi adubu rutna hairiba singadu henry nadi kari amata thajaramde masidagi henry na makhoi anibu tumnabagi damak amuk haiduna ten manung aduda changkhirambi mathangi nongalakpa matamda makhoi ani asi amuk jungle manung aduda henna changsinba hauraklambi aduga henry na rutpu jungle asigi yamna fajaba mafam amada poraklambi haujik henry na rutpu porakliba mafam asi samudra mapan ama oiduna leirambi aduga samudra mapan asida
Henryna Ruthki mafamda propose taurambi. Asumna propose taurakpa matam asida Ruth adu khudakta panic attack tauraklambi. Aduga magi makok adu yamna lumlaktuna masana masabu control tauba ngamlaklamdi. Masidagi hojik Henryna yamna thuna Ruthki mateng pangladuna Ruthki mafamda guli pijarambi. Masidagi hojikti Ruthchu normal laklambi. Asumna Ruthchu hojikti normal lakpa asidagi Henryna mabu makoigi khallaga leiriba ten aduda poraklami. Aduga ten asi yauraklaba matungda Henryna Ruthki mafamda hayeng ayukti aikoi ani mafam asi thadoktuna amuk yomda hallasi hairambi. Matam asida Ruthna Henrygi mafamda kari maramgi damak mangonda purpose tauribano haiduna hangai. Wafam asi taba matamda Henry di yamna angakpa amadi nungaitaba sauningbasu faurambi. Maramdi makoi anina loinarakliba asi chahi 9 helaklabani. Maram asina Henryna purpose taurakpa matam asida Ruth asi haraufam thokpani. Adubu madi haraubagi mahutta Henrygi mafamda oina saujillami. Masidagi Henryna makhatana wangangnarurabadi makoi ani mafam asida soidana khanaraklagani. Maram asida ma kari amata hairamdabi ten manung aduda adumak changkhirami. Adubu Ruthti mapanda adumak tumina famduna lehawi. Asumna Ruthna mapanda tumina famduna leiringai matam asida magi masada kanagumba amana amuk mabu munna yengduna leibagi saumasi masada fauba horaklambi. Asumna tarukpa asida masada hainaba faudraduna ten manungda masu changduna adumak tumkhirambi. Mathangi nongalakpa matamda Ruthna mikap tholakpa matamda Henry adu mafam asida leiramde. Aduga Henryna magi damak note amabu iduna thanami. Aduga note asida asumna hairambi ai mafam asida yamna thuna lakani. Mafam asida ai walking oina adumak satpani haiduna. Masidagi Ruthna maga khangnaba doctor amagi mafamda call taurambi. Adubu doctor aduda mana call tauriba adudi call adu chatlamde. Maramdi makoina leiriba jungle asida signal kari amata fanglamde. Masidagi Ruthna doctor aduga wari sananabagi damak mafam asida network fangba mafam thiduna laambi. Mana adum network fangba mafam adu thiduna lakpa matamda ngasai film asigi ahobada saji aduna sikriba mafam aduda yoraklambi. Aduga hojik saji asisu mafam amada yamna tamthina siduna leiramlibani. Mafam asida saji asina siduna leiramlibagi mawong asi saji asigi masa pumba amuba mahi amana loina kupsanduna leirambi. Aduga saji asigi machin asisu yamna tamthina thangna lenthatkibagum ani thoktuna leirambi. Saji asigi leiramliba fibam asi uba matamda Ruth aduki matik yamna akiba amadi pakhatpasu faurambi. Asumna yamna masada angakpa akiba fauba asidagi masa adu panic attack tauge tauraklambi. Adubu Ruth masa mathanda control taujanaba yamna hotnarambi. Asumna leiringai matam asida Henry su magi manakta yoraklambi. Aduga Ruth na yamna pakhatna Henrygi mafamda asumna hairambi. Nubidangi matamda mangonda munna yengduna leiramba mana ukriba saji adu mafam asida leiriba saji asini haiduna. Wafam asi taba matamda Henryna Ruthpu themjinbiduna asumna hairambi. Masigumba saji asidi jungle asida masing thingamdana leiribani. Aduna nangna ukriba saji adu mafam asida leiriba saji asi karisu oiroi. Maramdi mafam asida siduna leiriba saji asi tha kayagi mamangdagi siduna leiraba saji ama soidana oiramgani. Maramdi magi hakchangda sokchaliba asina maram oiduna ngasi ngarangta siba sajidi oiroi haiduna Ruthpu themjinbirambi. Aduga makhatana amuk Henryna su hairaklambi. Saji asina siriba asi yamna sathiba laina amana naduna siba soidana oiramgani. Maramdi magi skin asigi mathakta amuba layar amana kupsinduna leiriba asi haiduna. Asumna makoi ani wari sanaba loiraba matungda makoigi tenna lehauba mafam aduda laambi. Masidagi makoi anina jungle asiga mari lainaba larik kaya amabu parambi. Aduga mafam asigi thokliba thodok khudimak asisu yamna kupna yenglambi. Asumna yenglaba matungda Henryna Ruthki mafamda asumna hairambi. Jungle asida khudong tiningai oiba karigumba amatabu leite. Aduga ngasai siduna leiramliba saji adusu laina amada naduna siba soidana oiramgani haiduna. Aduga makhatana Henryna Ruthki mafamda hairai. Makoi anina jungle asida leiri faugi matamdadi nangbu karigumba asoi angam amata yauhalloi aina nangbu matam chuppada yengsinduna senaduna adumak leigani haiduna Ruthki damak chanaba kharabu sembirambi. Masidagi Ruth adu walking oina mafam asida thokluge haiduna mathanda thoklaklambi. Mana sum mafam asida lakpa matamda surung amabu thengnarambi. Surung asigi mamangda mahak ngaihak tumina leptuna leirambi.
Mana asumna leptuna leiringai surung manung asidagi mabu kanagumba amana manungda changlao haiduna kausilakpagi mawongda masada faurambi aduga mahak surung asida yamna changningba haibadusu oirambi. Masidagi root adu surung manung asida tapna changlaklambi. Mana asum changlakpa matamda surung manung asigi anganba mafam amada blue machugi mahi amabu taduna leirambi. Masidagi root chu tariba mahi asi karino haiduna makutna thengluba matamdadi surung asigi manungda kanagumba amabu changlakkiba asi aikoina urami. Adubu mafam asida changlakliba asi karino haibadi aikoidasu hojik faubagi oinadi kari amata khanghalamde. Aduga rutna surung asida changlakkiba adu uba matamda masada yamna akiba amaga loinana yamna kanna laurambi. Aduga sin asi matang asida kari thokkibano haiba adu kari amata khanghandabi sin asi adumak mamsenkirambi. Nakal amaromdana Henry na rutpu halakpa ngaiba oina karigumba amabu chaduna leirambi. Mana matam kuina sangna rut adu halakpa ngairabasu rut adudi mafam asida sungan halaklamde. Rutna halakmandaba asidagi Henry su rutpu thinabagidabak jangal asida amuk thoklaklambi. Mana asum lakpa matamda rut adu u amagi makhongda tumina leptuna leiramliba asi mana urambi. Asumna Ruth amadi Henry makhoi ani thengnaba matamda Ruth asi hanaga manadaba mawong matauda magi masada karigumba ahongba kaya amabu urami. Adubu Henry nadi Ruth ki masada ahongba kaya ama lakliba asida karisu hena amata khanjalamde. Masigi mahutta Ruth adubu magi matungda inaraklo haiduna makhoigi tenna lehawriba mafam adomda laambi. Adubu hauji Ruth ki masada ahongba kaya ama lakpa asina mana chatliba asi robot amagi mawongda chatlambi. Aduga magi maithongdasu karigumba expression amatabu uramde. Masigi numidangi matamda Henry na mikap tholakpa matamda Ruth adudi ten manung aduda leiramde. Masidagi masu ipapakhatna Ruth adu kadomda chatkrabano haiduna thinabagi-damak thoklaklambi. Mana asum jangal asida Ruth adubu thirakpa matamda Ruth ti magi matungda oina inaduna laami. Aduga Ruth ki makhutta thang amasu paiduna leirambi. Asumna Ruth na leiramliba mawong asi uba matamda Henry masada pakhatpa ama faurambi. Aduga Ruth ki mafamda nangna pairiba thang aduna kari tawgadoribano haiduna hangi. Masida Ruth na Henry gi mafamda asumna khumlaklambi. Jangal asida leiba sa khara langbagi makhol adu aina tai. Maram aduna aikoina tumlingaigi matamda sasing aduna attack tawrakadra haiduna aina defense tawnabagi-damak thang asi paiduna makhoibu ngaiduna leiribani hairambi. Henry nasu jangal asigi akoibada koyeng yenglaba matungda karigumba sa amatabu leibadi uramde. Masidagi Ruth ki mafamda mafam asigi akoibada karigumba sa amatabu leite. Aduna makhoina aikoida karisu tawrakloi haiduna thang adubu mana loksillambi. Aduga makhoi ani ten manung aduda tumnabagi amuk hanna changlaklambi. Masidagi Henry di adumak mafam asida tumkhirami. Aduga Ruth ti mamit kari amata kuptabi adumak mamit adu pangthoktuna leirambi. Mathangi nongalakpa matamda Henry na makhoina chanabagi-damak karigumba kharabu semduna leirambi. Aduga Ruth amadi makhoi ani wari sananabagi-damak Henry na wa kaya marom amabu nganglambi. Adubu Ruth ti kari amata khumdabi magi thokpa ama tumina chair aduda famduna leirambi. Henry su wa chabeng nganglamba adudagi Ruth na mangonda karigumba paukhum amata piraktaba aduda nganglamliba adu toktuna tumina leikhirambi. Asumna ngaihak makhoi ani tumina leinaraba matungda Ruth na Henry gi mafamda I am sorry haiduna hairi. Aduga makhatana Ruth na Henry gi mafamda asumna hairi aina nangonda mamangda tawkhriba adu tawramloidawani. Nangna propose tawrakpa matamduda ai harau-harauna yaramgadawbani. Haujikti aina tawkhriba adu aranba thabak amani haiba ai isana khangle. Nangna propose tawrakpa matamduda aina yaramba taraba asigumdasu aikoi ani tawramloi. Aduna aikoi ani amuk hanna ngarangi mafam aduda chatsi haiduna hairambi. Wafam asi taba matamda Henry aduki matik yamna harauba amadi nungaiba haibadu oirambi. Maram asidagi Henry na Ruth pupuduna ngarangi mafam aduda laambi. Aduga ngarang tawkhiba adugumna ring ama puthoktuna Ruth ki mafamda propose tawrambi. Aduga Ruth nasu Henry na pirakliba ring adubu makhutta sijalaba matungda hanaga manadaba mawong ama tawraklambi. Aduga samudra mapan aduda leiba khwaidagi awangba ching amadagi Ruth na Henry adubu makhada intharaklambi. Asumna intharakpa matam asida Henry adu isingdadi direct tadabi ising aduda leiba nung amada taduna masi lengdabi asiba amagum taduna leirambi. Asumna leiriba asi uba matamda Ruth mafam asidagi yamna kanna jangal aduda senkirambi.
Mana asum chelakpa matamda atopa kupal ama amuk thengnarambi. Atopa thengnariba kupal aduna Ruth ki mafamda nahak mafam asida yamna kanna chelakliba adu kari taurage haiduna hangi. Adubu Ruth nadi makhoigi mafamda mangonda thokriba adu karino haiba kari amata ningsingba ngamdre haiduna hairambi. Masidagi lakliba kupal aduna Ruth asi karigumba khudongthiba amabu thoklaba male haiduna Polista report taunabagidamag phone taunaba taurambi. Adubu jungle asidadi mobile gi network kari amata fangdribani. Asumna network kari amata kadaba asidagi lakliba kupal aduna Ruthpu makhoiga loinana puduna chatlambi. Aduga hayeng hek nonganbaga makhoi jungle asibu thadoktuna mayumda chatnabagidamaksu hainaduna wari sanaraga leirambi. Lakliba miyoising asina Ruth ki mafamda thokriba thodok adugi maramda hangbadasu kari amata khumdabi adumak wa machet amata ngangdabi tuminna leirambi. Ruth na wa machet amata ngangdabi tuminna leiriba asida kupal aduna kari maramgi damak mana wa machet amata ngangdribano haiduna Ruth ki mafamda hangi. Asumna hangba taragasu Ruth adu karigumba wahi amata bu hairamde magi thokpa ama adumak tuminna wa machet amata ngangdabi leirambi. Asumna Ruthna wa machet amata ngangdabi tuminna leiramlaba matung masada yauriba thang adu satoraklambi. Asumna hek Ruthna thang asi satorokpa matamda kupal makhoi ani adudi masada yamna akiba amadi pakhatpasu faurambi. Maramdi Ruthna makhoigi mafamda attack tawrakladra haiduna. Adubu Ruthna karigumba pot amada makhutna point tawraklabi. Aduga makhoina yengluba matamdadi Henry adu ngasai awangba ching amadagi tarakhiba aduda masada kari amata soktabi. Kari amata thodok thokhidaba amagumna kari amata tawdabi mafam asida laami. Henry na lakpa asi uba matamda Ruthti mafam asi thadoktuna yamna kanna chenkhirambi. Aduga lakliba kupal asigi nupa asina Henry bu thingnaba amadi Ruth bu tanadabagidamak mabu thingnaba changsiluba matamda yamna thuna angakpa ambagi mawongda Henry gi makhut adu thang amagi mawongda thintoraklambi. Aduga nupa asibu khudakta adumak thang aduna yanduna hatu ami. Tauribasing asi uba matamda nupi adudi yamna kiraduna Ruthna chenkriba adugi matungda inaduna chenkhirami. Makhoi anina chenkriba asi Henry nadi yamna tapna ingna adumak matungda inaraklambi. Asumna adum inarakpana nupi adu Henry na phaba ngamlambi. Aduga Henry gi mafamda Ruthna makhoida kari amata tawdanaba amadi makhoibu hatanabagi-damak hairambi. Adubu Ruthna hairiba adu Henry na kari amata tadabi nupi adubu makhuttagi thintorakliba thang aduna machinda tubat kakthatlambi. Aduga makhuttagi thintorakliba thang adu Ruth ki mafamda point tawduna Henry na Ruth ki mafamda hairaklambi. Matau karabna nangna aigi aronbasing asi loina khanglibano haiduna. Matang asidagi aikhoida film asigi haukraba asengbasing adu loina khanghalaklambi. Madudi ngasai makhai Ruth ka leiminariba Henry asi miyoiba ama oiramde mahak alien ama oiduna leirambi. Masidagi Ruthna Henry gi mafamda asengbasing adu loina hairaklambi. Nongma mana surungda walking bathanda tholakpa matamda blue machugi mahi amabu pairuba matam aduda mana Henry adu mafam asida ngasai saji amana siduna leiramba adugi mawongda siduna leiramba adu thengnakhibani. Masi urubadagi ni mahakna yamna kanna akiba amaga loinana laurakhiba adu. Aduga maga ngasaidagi leiminariba Henry adu asengba Henry nate alien amani haiba asisu mana khangba ngamkhribani. Maram asidagi mana wa machet amata ngangdabi tuminna mangduna adumak leiriba adu Henry asibu matau karamna mana hatsige haiduna khanbagi oirambi. Maram asigi ni mana Henry asibu hatnaba lalong kaya ama sinbagidamak ahing kaya tumdabi masada expression kari amata uthoktabida adumak mangduna leikribasing adu. Asumna mahakna Henry bu hatnaba khalakpa matamda khanfam khangdabadagi ngasaigi propose tawrakhiba adugi mafam aduda amuk hanna Henry bu puduna laklaba matungda awangba ching adudagi inthaduna Henry bu hatnabagidamak hotnakhiba oirambi. Ngasaidagi aikhoinadi Ruth asi alien amani haiduna khanduna adumak leikibani. Adubu tasengnamakidi Ruth asidi tasengba miyoiba ama oirambi. Aduga alien oiramliba asidi Henry oiduna leirambi. Ruth na Henry bu hatnabagidamak yamna kanna hotnarabasu awangba ching adudagi thadarabasu Henry di asengba miyoiba ama natabana alien oibana adumak mahak kari amata tawdabi Ruth bu adumak tanaduna laklibani. Aduga matang asidagi aikhoina karigumba ambasu khangba ngamle adudi mafam asida lakliba alien sing asi atopa planet kaya amadasu hanana chatkraba alien sing oirambi. Aduga alien sing asina masa masaga chanaba planet sing adu khanduna
ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯦꯂꯦꯟ ꯁ꯭ꯄꯦꯁꯤꯁꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯒ ꯆꯥꯟꯅꯕ ꯂꯩꯕꯗ ꯈꯨꯗꯣꯡꯆꯥꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯊꯤꯗꯨꯅ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯦꯟꯔꯤꯒꯤ ꯐꯣꯝꯗ ꯑꯣꯜꯂꯤꯕ ꯑꯦꯂꯦꯟ ꯑꯁꯤꯅꯁꯨ ꯑꯥꯔꯠ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯃ ꯇꯧꯔꯤꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯑꯦꯂꯦꯟ ꯑꯁꯤꯅ ꯍꯦꯛ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯌꯧꯔꯛꯄꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯁꯥ ꯀꯩ ꯀꯌꯥꯒꯤ ꯃꯑꯣꯡ ꯑꯃꯕꯨ ꯑꯣꯟꯗꯨꯅ ꯃꯍꯥꯛ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯕꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯗꯨ ꯊꯤꯗꯣꯛꯇꯨꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯦꯂꯦꯟ ꯑꯣꯜꯂꯕ ꯍꯦꯟꯔꯤ ꯑꯗꯨꯅ ꯔꯨꯠꯀꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯍꯦꯟꯔꯤꯅ ꯃꯈꯥ ꯇꯥꯅ ꯔꯨꯠꯀꯤ ꯃꯐꯝꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯅ ꯄ꯭ꯂꯥꯅꯦꯠ ꯀꯌꯥ ꯑꯃꯗ ꯆꯠꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯔꯛꯇꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥ ꯑꯃꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯦꯡꯅꯕ ꯐꯪꯏ ꯃꯗꯨꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯃꯃꯥꯡꯗ ꯆꯠꯂꯨꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯤꯡ ꯑꯗꯨꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯏꯃꯣꯁꯟ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯛꯇꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗු ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯑꯩꯅ ꯔꯨꯠꯀ ꯊꯦꯡꯅꯔꯨꯕ ꯃꯇꯝꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯔꯨꯠꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯔꯨꯠꯄꯨ ꯀꯔꯤ ꯑꯃꯠꯇ ꯍꯥꯠꯇꯣꯛꯇꯕꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯂꯤꯕ ꯑꯁꯤ ꯑꯗꯨꯒ ꯔꯨꯠꯅꯗꯤ ꯍꯦꯟꯔꯤ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯀꯌꯥꯔꯛ ꯍꯟꯅ ꯑꯦꯇꯦꯛ ꯀꯌꯥ ꯑꯃ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯍꯦꯟꯔꯤꯗꯤ ꯑꯦꯂꯦꯟ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯤ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯔꯨꯠꯅ ꯇꯧꯔꯛꯂꯕꯁꯨ ꯔꯨꯠ ꯑꯁꯤꯕꯨ ꯃꯥꯅ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯨꯠ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯄꯤꯗꯕꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯂꯤꯕꯅꯤ ꯑꯗꯨꯒ ꯍꯦꯟꯔꯤ ꯑꯁꯤꯅ ꯔꯨꯠ ꯑꯁꯤ ꯃꯅꯥꯛꯇ ꯂꯦꯡꯗꯕꯤ ꯑꯗꯨꯃꯛ ꯂꯩꯍꯟꯗꯨꯅ ꯔꯨꯠꯄꯨ ꯊꯦꯡꯅꯕ ꯃꯇꯝꯗꯒꯤ ꯐꯪꯈꯤꯕ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯏꯃꯣꯁꯟ ꯀꯌꯥ ꯑꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯔꯨꯠꯀ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯄꯥꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯔꯨꯠ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯕꯤ ꯂꯩꯍꯟꯗꯨꯅ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯍꯟꯈꯤꯕ ꯑꯗꯨ ꯃꯥꯅ ꯄꯥꯝꯗꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯦꯟꯔꯤꯅ ꯔꯨꯠꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯕꯨ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯃꯅꯥꯛꯇꯒꯤ ꯂꯦꯡꯗꯅ ꯂꯩꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯔꯨꯠ ꯑꯁꯤꯕꯨ ꯍꯦꯟꯔꯤꯅ ꯄꯣꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯦꯂꯦꯟ ꯁ꯭ꯄꯦꯁꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯁ꯭ꯄꯦꯁ ꯑꯁꯤꯕꯨ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡꯗ ꯍꯦꯟꯔꯤꯅ ꯔꯨꯠꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯦꯂꯦꯟꯀꯌꯥ ꯑꯃꯕꯨ ꯂꯥꯛꯂꯒꯅꯤ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯦꯂꯦꯟꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤ ꯑꯦꯂꯦꯟꯁꯤꯡ ꯑꯗꯨꯅ ꯂꯧꯁꯤꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯍꯦꯟꯔꯤꯅ ꯃꯈꯥ ꯇꯥꯅ ꯔꯨꯠꯀꯤ ꯃꯐꯝꯗ ꯃꯥꯗꯤ ꯃꯥꯒꯤ ꯁ꯭ꯄꯦꯁ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯑꯦꯂꯦꯟꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯅꯦꯠ ꯑꯗꯨꯗ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯔꯤꯅ ꯔꯨꯠꯀꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯦꯂꯦꯟꯁꯤꯡ ꯑꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯔꯨꯠꯄꯨꯗꯤ ꯃꯥꯅ ꯍꯥꯠꯇꯣꯛꯈꯤꯕ ꯑꯗꯨ ꯄꯥꯝꯂꯝꯗꯦ ꯔꯨꯠꯇꯤ ꯑꯗꯨꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯕꯤ ꯂꯩꯍꯟꯕ ꯑꯗꯨ ꯄꯥꯝꯃꯤ ꯑꯁꯨꯝꯅ ꯉꯁꯥꯏꯗꯒꯤ ꯍꯦꯟꯔꯤꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯡ ꯑꯁꯤꯗꯤ ꯔꯨꯠꯅ ꯀꯔꯤ ꯑꯃꯠꯇ ꯊꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯔꯝꯗꯦ ꯃꯥꯗꯤ ꯑꯗꯨꯃꯛ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗꯒꯤ ꯔꯨꯠꯀꯤ ꯋꯥꯈꯜꯗ ꯑꯥꯏꯗꯤꯌꯥ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯥꯏꯔꯛꯈꯤꯕ ꯊꯥꯡ ꯑꯗꯨꯅ ꯍꯦꯟꯔꯤꯒꯤ ꯃꯕꯨꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯗꯤ ꯁꯃꯨꯗ꯭ꯔ ꯑꯗꯨ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯏꯔꯣꯏꯔꯝꯃꯤ ꯍꯦꯟꯔꯤꯁꯨ ꯔꯨꯠꯄꯨ ꯐꯥꯅꯕꯒꯤꯗꯃꯛ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯣꯏꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯦꯟꯔꯤꯒꯤ ꯃꯁꯥꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯒꯤ ꯃꯅꯝ ꯑꯗꯨ ꯁꯥꯛ ꯑꯗꯨꯅ ꯅꯝꯂꯛꯄꯗꯒꯤꯗꯤ ꯁꯥꯛ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯦꯟꯔꯤ ꯑꯗꯨꯕꯨ ꯎꯝꯁꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯔꯨꯠ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯖꯪꯒꯜ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯔꯨꯠꯁꯨ ꯆꯦꯜꯂꯛꯄ ꯑꯗꯨꯒꯤ ꯋꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯦꯝꯞꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯆꯥꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯔꯨꯠꯅꯗꯤ ꯍꯧꯖꯤꯛ ꯍꯦꯟꯔꯤ ꯑꯁꯤ ꯁꯥꯛ ꯑꯗꯨꯅ ꯆꯥꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯍꯦꯟꯔꯤ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯁꯥꯛ ꯑꯗꯨ ꯑꯣꯏꯅ ꯃꯥꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯁꯥꯛ ꯑꯁꯤꯕꯨ ꯍꯦꯟꯔꯤꯅ ꯍꯥꯠꯇꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯁꯥꯗ ꯁꯣꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯊꯟꯗ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯣꯏꯅ ꯍꯤꯜ ꯇꯧꯔꯛꯇꯨꯅ ꯑꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯦꯟꯔꯤ ꯑꯗꯨ ꯑꯃꯨꯛ ꯔꯨꯠꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯔꯨꯠ ꯑꯁꯤ ꯍꯦꯟꯔꯤꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯡꯗꯕꯤ ꯂꯩꯍꯟꯕ ꯑꯗꯨ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯃꯥꯅ ꯔꯨꯠꯀ ꯂꯣꯏꯅꯕ ꯃꯇꯝꯗ ꯐꯪꯂꯤꯕ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯏꯃꯣꯁꯟ ꯀꯌꯥ ꯑꯁꯤ ꯑꯗꯨꯃꯛ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯗꯕꯤ ꯃꯉꯣꯟꯗ ꯐꯥꯎꯍꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯥꯅ ꯄꯥꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯅꯗꯤ ꯔꯨꯠꯀꯤ ꯃꯐꯝꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯗꯕꯤ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ
Ruth asibu adumak magi manakta lengdana thamnabagidamag honaduna leiribani. Aduga haujikti alien asina asumna khalami kari maramgidamak Henry ki form asidagi Ruth ki form asidadi masana onthokchaba asi ngamdribano haiduna aduga manasu masabu Ruth ki form asida onthokchaduna mana pamliba apamba nuksiba emotion khudimak asi masana masabu phangjaba ngambra haibadu yengba pamlami maram asigi damak Ruth asibu mana faraba matungda hato ami aduga mahak Ruth ki form da amuk onba hauraklambi adubu mana hatokle haiduna leiriba asidi Ruth mafam asida siramde aduga tawriba sing asi uba matamda Ruth ti magi haunabi panic attack adu tawba hauraklambi asumna Ruth na panic attack asi tawrokpa matamda chap manana alien asina oliba Ruth ki form asidasu panic attack tawba hauraklambi asumna tawrokpa asida alien asidi magi masada karino khangdaba khangba ngamdaba awaba ama oirami aduga magi makok asisu yamna lumbaduna masa mathanda fawba chumna lepchaba adu ngamlamde aduga hojik matang asidadi Ruth ki mafamda panic attack tawrokpa matamda chanaba guli adusu amata leitrabani aduga Ruth ti asumna panic attack tawrokpa asi masanasu khara makhaidi control tawba ngamjaribani adubu alien asidi ahanba mangonda thengnaba oibana kari tawgani haiba masana khanglamde asumna alien asina tawduna leiriba asisu Ruth na adumak loina uduna leiribani masidagi mafam asida leiramba nung asauba amabu paiduna Ruth na alien asibu thomtatlami aduga mafam asidagi yamna thuna chenthораklaba matungda magi ngasai khamduna lehoba gari aduda tongkhatuna mafam asidagi thauduna tholaklami aduga nakal amaromda alien asidi adumak mathanda sokliba mafam sing adubu tapna adumak loina oisalakduna normal oirakliba asi aikhoina urami aduga Ruth ki mafamda Ruth na thauriba gari adugi radio gi matengdagi wari saba hauраklami asumna gari gi radio adudagi wari sarakpa aduda Ruth aduki matik yamna akiba amadi pakhatpa haibadu oirami aduga haujikti ma masana su khangzari kaidaunungda alien asina mabu mafam kaidasu lapla chalhallaroi adumak lemna kari amata tharoi haiba asi masigi matungda aikhoida film asigi post credit scene oina hairiba jungle asida meteorite kaya marom amabu tasalakliba asi urami mafam asida lakliba alien sing asina makoigi koloni amabu semkatuna mafam asida leiriba miyoi khudimak loinamak amata lemna thadabi hatoklaba matungda makoigi oiba mafam amabu semkatkragani haiba asi aikhoida utlaba matungda movie asi matang swaida luisin kirami ngasigi aigi movie explanation asida wahi wata soiba amadi asoi aran kaya marom ama yawrabasu mayamgi mafamda ngakpiu haiba wafam thamjari aduga mayamna channel asibu ahanba thengnabiba amadi subscribe tawdriba oiragadi nuksibiduna channel asibu subscribe tawbirambasu kaubiganu fare adudi mayam ngasigi di matang swaida kainarasi matung tarakpa movie amada amuk mayam punna thengnarasi